Imphal East District, Imphal East District, Thoubal amasung Bishnupur District singda hayeng Ayuk Pung Dagi, Numit-Yungba Pung Faoba Curfew Komthoklagani haina District Magistrate singna khanghallakli panbayai ngase pung dagi numidang warang pung mari Faoba Curfew gi atingba komthok-lambadu amuhana ngasi nungtil pung dagi atingba thamkibani pungja khara curfew komthok ngi serakta state asida oriba pibamna maram oiraga district ahum asigi tongan ba mafam sing yaungna Imphal mayolda kahena mi amasung gari sing sinbagi saktamdi uba phangkide tha asigi tang mapan amasung tarada Manipur thogaibi yaroi Unified Command gi Chairmanship Chief Minister da Sinaw amasung Central Forcing State asidagi hankro haina taksiladuna akan makhongjang sangsilakibadagi thas kitang taragi ayupung taramatoi tabadagi hauraga mari naba district magistrate singna thokib order singi matungina district ahum asida matam kaktaba curfew thamjilakibani Adam moina fibang gi matung ina ngase upung dagi nungtil pung mari Faoba atingba komthokibani adabu mirun minupi ama aruba fibam da laikan naba yaungna tangdu leita da fibam lakpana maram oiraga makhata na district ahum asida pamdaba thodok sing thokna naba ngase nungtil pung dagi amu hanna matam kaktaba curfew thamjinduna lakibani Bishnupur district ki oinasu nungtil gi patamda curfew komthoklamba adu ngase nungtil pung makhai da tensinduna curfew da atingba thamki